ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯋꯥꯔꯤ ꯃꯆꯥ ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯄꯤꯗꯣꯏꯅꯨ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯄꯤꯗꯣꯏꯅꯨ ꯍꯥꯏꯕ ꯎꯆꯦꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯝꯕ꯭ꯔꯥꯡꯆꯥꯛꯅ ꯉꯁꯤꯗꯤ ꯏꯄꯥꯝ ꯆꯠꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜ ꯑꯃꯗ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯐꯖꯅ ꯀꯦꯔꯒꯦ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯈꯨꯅꯤꯡ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯇꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯩꯕ ꯋꯥꯏꯈꯨ ꯑꯃ ꯃꯆꯥꯅ ꯆꯥꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯥꯖꯤꯡ ꯋꯥꯏꯖꯤꯡ ꯊꯤꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯈꯨꯠ ꯆꯦꯒꯞ ꯑꯗꯨꯅ ꯆꯞ ꯆꯞꯇꯨꯅ ꯂꯥꯛꯄꯁꯤꯗ ꯈꯝꯕ꯭ꯔꯥꯡꯆꯥꯛꯀꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯇꯛꯄ ꯈꯨꯅꯤꯡ ꯑꯗꯨꯕꯨ ꯎꯔꯨꯔꯦ꯫ ꯋꯥꯏꯈꯨ ꯑꯗꯨꯒꯤ ꯃꯃꯤꯠꯇꯅ ꯈꯖꯤꯡ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯗꯨꯅ ꯈꯝꯕ꯭ꯔꯥꯡꯆꯥꯛꯀꯤ ꯁꯤꯠ ꯅꯥꯜꯂꯕ ꯈꯨꯅꯤꯡ ꯑꯗꯨꯗ ꯆꯞ ꯂꯥꯎꯅ ꯆꯞꯂꯨꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯑꯗꯨ ꯋꯥꯏꯈꯨꯗꯨꯅ ꯃꯈꯨꯅꯤꯡꯗꯨꯅ ꯆꯞꯂꯛꯄꯗꯒꯤ ꯅꯥꯃꯟꯈꯤꯗꯨꯅ ꯁꯤꯔꯤ ꯖꯤꯔꯤ ꯖꯤꯔꯤꯡ ꯍꯥꯏꯗꯅ ꯄꯥꯏꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯑꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯄꯥꯏꯔꯛꯂꯦ ꯍꯥꯏꯔꯒ ꯍꯌꯦꯡ ꯀꯦꯟꯖꯒꯦ ꯍꯥꯏꯗꯨꯅ ꯂꯩꯖꯔꯤꯕ ꯍꯩꯅꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯇꯣꯡꯂꯨꯔꯦ꯫ ꯍꯩꯅꯤꯡ ꯑꯗꯨ ꯀꯦꯟꯗ ꯌꯥꯗꯗꯅ ꯀꯦꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯍꯩꯅꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯣꯛ ꯅꯣꯔꯇꯣꯟ ꯊꯥꯀꯨꯔ ꯑꯃ ꯅꯤꯡꯁꯥ ꯌꯥꯏꯗꯨꯅ ꯏꯁꯤ ꯁꯤꯒꯩ ꯇꯨꯝꯗꯨꯅ ꯂꯩꯖꯕꯣꯏꯔꯦ꯫ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯖꯔꯤꯕ ꯑꯣꯛ ꯅꯣꯔꯇꯣꯟ ꯊꯥꯀꯨꯔ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯍꯩꯅꯤꯡ ꯑꯗꯨꯅ ꯕꯣꯞ ꯂꯥꯎꯅ ꯇꯥꯁꯤꯜꯂꯨꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯣꯛ ꯅꯣꯔꯇꯣꯟ ꯊꯥꯀꯨꯔ ꯑꯗꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯉꯥꯎꯔꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯂꯐꯨꯕꯣꯟ ꯑꯃ ꯂꯩꯕꯖꯥꯅꯤ꯫ ꯃꯗꯨꯗ ꯑꯣꯛ ꯅꯣꯔꯇꯣꯟ ꯊꯥꯀꯨꯔ ꯑꯗꯨꯅ ꯉꯥꯎꯔꯒ ꯆꯦꯜꯂꯛꯂꯒ ꯂꯐꯨꯕꯣꯟ ꯑꯗꯨꯕꯨ ꯅꯦꯛꯈꯥꯏꯔꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯐꯨꯕꯣꯟ ꯑꯗꯨꯗ ꯂꯩꯔꯝꯕ ꯀꯛꯆꯦꯡꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯑꯣꯛ ꯅꯣꯔꯇꯣꯟ ꯊꯥꯀꯨꯔ ꯑꯗꯨꯅ ꯅꯩꯈꯥꯏꯕꯗꯒꯤ ꯀꯛꯆꯦꯡꯁꯤꯡ ꯑꯗꯨ ꯂꯩꯐꯝ ꯊꯤꯔꯛꯄꯗ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯌꯥꯏꯁꯥ ꯑꯃ ꯂꯩꯕꯖꯥꯅꯤ꯫ ꯁꯥꯃꯨ ꯌꯥꯏꯁꯥ ꯑꯗꯨꯒꯤ ꯃꯅꯥꯇꯣꯟ ꯃꯅꯨꯡ ꯑꯗꯨꯗ ꯀꯛꯆꯦꯡꯁꯤꯡ ꯑꯗꯨ ꯆꯪꯗꯨꯅ ꯂꯩꯔꯕꯖꯥꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯌꯥꯏꯁꯥ ꯑꯗꯨ ꯃꯅꯥꯇꯣꯟ ꯑꯗꯨ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯇꯅ ꯂꯩꯔꯝꯕ ꯄꯣꯠ ꯋꯥꯏꯗꯨꯅ ꯂꯥꯛꯅ ꯐꯥꯅꯕ ꯌꯥꯗꯗꯅ ꯑꯃꯨꯛ ꯇꯣꯏꯅ ꯁꯕꯅꯥꯁ ꯁꯥꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯁꯥꯃꯨ ꯑꯗꯨ ꯅꯝꯗꯨꯅ ꯐꯥꯔꯦ꯫ ꯑꯗꯨꯒ ꯁꯥꯃꯨ ꯑꯗꯨꯗ ꯍꯪꯕꯖꯥꯅꯤ, "ꯑꯦ ꯁꯥꯃꯨ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯥꯎꯗꯨꯅ ꯑꯎ ꯑꯎꯕ ꯄꯣꯠ ꯅꯩꯈꯥꯏꯔꯤꯁꯦ?" ꯁꯥꯃꯨ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯩꯒꯤ ꯅꯥꯇꯣꯟ ꯃꯅꯨꯡꯗ ꯀꯛꯆꯦꯡ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯇꯅ ꯑꯩꯁꯤ ꯇꯧꯐꯝ ꯈꯪꯗꯗꯅ ꯋꯥꯏꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯏꯅꯤꯡꯊꯧꯅ ꯉꯥꯛꯄꯤꯒꯅꯤ ꯑꯩꯕꯨ." ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯛꯆꯦꯡꯁꯤꯡ ꯑꯗꯨ ꯀꯧꯊꯣꯔꯛꯎ ꯍꯥꯏꯕꯗꯒꯤ ꯀꯛꯆꯦꯡꯁꯤꯡ ꯑꯗꯨꯕꯨ ꯀꯧꯊꯣꯛꯏ꯫ ꯑꯗꯨꯒ ꯀꯛꯆꯦꯡꯁꯤꯡ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯀꯛꯆꯦꯡ ꯃꯌꯥꯝꯁꯤꯡ, ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯂꯩꯐꯝ ꯏꯔꯩ ꯂꯩꯇꯔꯗꯧꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯁꯥꯃꯨ ꯌꯥꯏꯁꯥ ꯑꯁꯤꯒꯤ ꯃꯅꯥꯇꯣꯟꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯀꯛꯆꯦꯡꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯏꯅꯤꯡꯊꯧꯒꯤ ꯂꯐꯨꯕꯣꯟ ꯑꯁꯤꯗ ꯃꯥꯒꯤ ꯑꯣꯛ ꯅꯣꯔꯇꯣꯟ ꯊꯥꯀꯨꯔ ꯍꯥꯏꯕ ꯑꯁꯤꯅ ꯅꯩꯈꯥꯏꯕꯤꯔꯕꯗꯒꯤ ꯑꯩꯈꯣꯏ ꯂꯩꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯌꯥꯏꯁꯥꯒꯤ ꯃꯅꯥꯇꯣꯟꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ." ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯅ ꯑꯣꯛ ꯅꯣꯔꯇꯣꯟ ꯊꯥꯀꯨꯔ ꯑꯗꯨꯕꯨ ꯀꯧꯈꯠꯂꯨ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯆꯠꯇꯨꯅ ꯑꯣꯛ ꯅꯣꯔꯇꯣꯟ ꯊꯥꯀꯨꯔ ꯑꯗꯨꯕꯨ ꯀꯧꯈꯠꯂꯨꯔꯦ꯫ "ꯍꯥꯏ ꯑꯣꯛ ꯅꯣꯔꯇꯣꯟ ꯊꯥꯀꯨꯔ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯤꯡꯊꯧꯒꯤ ꯂꯐꯨꯕꯣꯟꯕꯨ ꯅꯩꯈꯥꯏꯔꯤꯕꯗꯤ? ꯅꯪꯅ ꯅꯩꯈꯥꯏꯕꯗꯒꯤ ꯂꯩꯔꯤꯕ ꯀꯛꯆꯦꯡꯁꯤꯡ ꯑꯁꯤꯁꯨ ꯂꯩꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯁꯥꯃꯨ ꯌꯥꯏꯁꯥ ꯑꯁꯤꯒꯤ ꯃꯅꯥꯇꯣꯟ ꯆꯪꯗꯨꯅ ꯂꯩꯔꯔꯦ." ꯑꯣꯛ ꯅꯣꯔꯇꯣꯟ ꯊꯥꯀꯨꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ,
ꯏꯅꯤꯡꯊꯧ, ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯂꯐꯨꯕꯣꯟ ꯑꯁꯤꯕꯨ ꯅꯩꯈꯥꯏꯒꯦ ꯌꯥꯎꯗꯨꯅ ꯅꯩꯈꯥꯏꯕ ꯅꯠꯆꯗꯦ꯫ ꯑꯩꯅ ꯍꯩꯅꯤꯡꯒꯤ ꯃꯈꯥꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩꯗ ꯑꯩꯒꯤ ꯀꯣꯛ ꯑꯁꯤꯗ ꯍꯩꯅꯤꯡꯅ ꯇꯥꯔꯛꯇꯨꯅ ꯊꯣꯝꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯦ ꯉꯥꯎꯕꯣꯏ ꯀꯔꯤꯕꯣꯏ ꯆꯦꯜꯂꯛꯇꯨꯅ ꯅꯩꯈꯥꯏꯔ ꯃꯥꯜꯂꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯏꯅꯤꯡꯊꯧꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯩ, ꯍꯩ ꯀꯅꯥ ꯀꯅꯥ ꯂꯩ? ꯍꯩꯅꯤꯡ ꯑꯗꯨ ꯀꯧꯈꯠꯂꯛꯎ꯫ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯍꯩꯅꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯧꯈꯠꯂꯨꯔꯦ꯫ ꯍꯦ ꯍꯩꯅꯤꯡ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯦꯟꯕꯝ ꯏꯔꯩ ꯂꯩꯇ꯭ꯔꯗꯨꯅ ꯃꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯗꯨꯅ ꯂꯩꯔꯤꯕ ꯑꯣꯛ ꯅꯣꯔꯇꯣꯟ ꯊꯥꯀꯨꯔ ꯑꯁꯤꯒꯤ ꯃꯀꯣꯛꯇ ꯇꯥꯁꯤꯜꯂꯨꯔꯕꯗꯤ? ꯍꯩꯅꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯍꯌꯦꯡ ꯀꯦꯟꯖꯒꯦ ꯍꯥꯏꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯃꯥꯒꯤ ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯍꯥꯏꯕꯤ ꯑꯗꯨꯅ ꯏꯈꯠ ꯈꯠꯈꯩ ꯄꯥꯏꯔꯛꯂꯒ ꯑꯩꯒꯤ ꯏꯊꯛ ꯑꯁꯤꯗ ꯇꯣꯡꯁꯤꯜꯂꯛꯄꯗꯒꯤ ꯑꯩꯁꯦ ꯈꯥꯡꯕ ꯉꯝꯗꯗꯅ ꯀꯦꯟꯖꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥꯏ, ꯀꯅꯥ ꯀꯅꯥ ꯂꯩ? ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯀꯧꯔꯛꯎ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯌꯥꯊꯪ ꯑꯗꯨꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯆꯠꯇꯨꯅ ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯑꯗꯨꯕꯨ ꯀꯧꯔꯛꯂꯦ꯫ ꯍꯦ ꯈꯝꯕ꯭ꯔꯥꯡꯆꯥꯛ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯌꯦꯡ ꯀꯦꯟꯖꯒꯦꯅ ꯂꯩꯖꯔꯤꯕ ꯍꯩꯅꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯣꯡꯖꯤꯟꯗꯨꯅ ꯀꯦꯜꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯩꯅꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯣꯡꯒꯦꯅ ꯇꯣꯡꯖꯕ ꯅꯠꯆꯗꯦ꯫ ꯑꯩꯗꯤ ꯉꯁꯤ ꯏꯄꯥꯝ ꯆꯠꯆꯔꯨꯒꯦ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜꯗ ꯏꯔꯨ ꯁꯤꯠ ꯅꯥꯟꯅ ꯂꯨꯊꯣꯛꯇꯅ ꯈꯣꯡ ꯈꯨꯠꯀꯁꯦ ꯅꯨꯔꯥ ꯆꯀꯥ ꯅꯥꯟꯗꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯋꯥꯏꯈꯨ ꯍꯥꯏꯕꯗꯨꯅ ꯑꯩꯒꯤ ꯈꯨꯅꯤꯡ ꯑꯁꯤꯗ ꯆꯞꯂꯛꯄꯗꯒꯤ ꯑꯩꯁꯦ ꯅꯥꯃꯟꯈꯤꯗꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯗꯅ ꯇꯣꯡꯂꯨꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯝꯕ꯭ꯔꯥꯡꯆꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥꯏ, ꯀꯅꯥ ꯀꯅꯥ ꯂꯩ? ꯋꯥꯏꯈꯨ ꯀꯧꯈꯠꯂꯛꯎ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯋꯥꯏꯈꯨ ꯑꯗꯨꯕꯨ ꯀꯧꯈꯠꯂꯨꯔꯦ꯫ ꯍꯦ ꯋꯥꯏꯈꯨ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯞꯅꯤꯡꯉꯥꯏ ꯏꯔꯩ ꯂꯩꯇ꯭ꯔꯗꯨꯅ ꯃꯤꯅ ꯃꯄꯥꯝ ꯆꯠꯀꯦꯅ ꯃꯈꯣꯡ ꯃꯈꯨꯠ ꯂꯪꯅ ꯇꯛꯇꯅ ꯂꯩꯖꯔꯤꯕ ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯑꯁꯤꯒꯤ ꯈꯨꯅꯤꯡꯗ ꯆꯞꯂꯨꯔꯤꯕꯗꯤ? ꯋꯥꯏꯈꯨ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯆꯥꯅꯅꯕ ꯈꯖꯤꯡ ꯋꯥꯏꯖꯤꯡ ꯊꯤꯕ ꯊꯣꯛꯂꯛꯄꯗ ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯑꯁꯤꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯕ ꯈꯨꯅꯤꯡ ꯑꯁꯤꯕꯨ ꯈꯖꯤꯡ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯗꯨꯅ ꯆꯞꯂꯨꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥꯏ, ꯀꯅꯥ ꯀꯅꯥ ꯂꯩ? ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯌꯥꯏꯕ, ꯃꯪꯒꯦ ꯊꯦꯡꯒꯨ ꯌꯥꯏꯕ ꯄꯨꯊꯣꯔꯛꯎ꯫ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯕ ꯃꯃꯤꯠ ꯃꯅꯥ ꯆꯣꯏꯕ ꯋꯥꯏꯈꯨ ꯑꯁꯤ ꯐꯨꯔꯒ ꯊꯥꯈꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯋꯥꯏꯈꯨ ꯑꯗꯨꯕꯨ ꯃꯃꯤꯠ ꯃꯅꯥ ꯆꯣꯏꯕꯒꯤꯗꯃꯛꯇ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯅ ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯅꯤꯡꯊꯧꯒꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯐꯪꯈꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯄꯤꯅꯤꯡꯂꯤꯕ ꯄꯥꯎꯇꯥꯛ ꯑꯗꯨꯗꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯆꯦꯛꯁꯤꯟꯅ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯒꯗꯒꯦ ꯍꯥꯏꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯅ ꯇꯧꯔꯕ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯁꯣꯏꯗꯅ ꯇꯧꯕ ꯉꯝꯒꯅꯤ ꯑꯃꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯀꯗꯕ ꯀꯌꯥꯁꯤꯡ ꯑꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯔꯤ꯫